Maral Leitaba Meecham Taruk Minungsi Leitana Hatkhiba Shahing Chabagi Thouwongni Haina. All Manipur Student Union AMSU na PHONGDORAKLI Sarto Ringnear Com Information and Publicity Secretary na Kodek Piduna Thadorakwa Chirol amada PHONGDORAKLI Chahi asigi Hatkhiba Megi Tarik Tara Humdoda Kangpopi District ki Manung Chanba Laiwan Wi-Fi village area da Apaba Makali Kulai Paiba Kuki terrorist Singna Konsa Kulgi Meecham Tarani Fan Fazan ki Masigi Manung da Makoi Tarani Thoi amadi Megi Tarik Tara Manga Numid Asida Thadoraki amadi Atay na ngasi Fauba Mari Makong Kangdana Lairaki Bani Masigi Mari Lainana Kuki Singi Miyoy Tara Mari Amasu Naga Singna Fazan ki adubo miyoy bagi minungsi utuna makoi butek takaitana pukjel tawnga thadok piki masigi pakum oina numit kuntret ni chupna thiba khangdana laikiba micham taruk adu haukiba jungi tarada asib hakjang oina fangkibani ngasi lamda masida micham miyam gi punsi nomongi asibage khayata tarakliba si ngasi paliba central amadi state lenga asina topom tokwa mathau tawraktabadagi oirakpani haibada haiman bathokloi ngasi lamda masida kuki narco terrorist singna micham miyam kaya mo